IDB सिंह मागी मागी मयूंदा हंजिल्लगा लैबा मतमदा मसी नेना ताबा पुंसी मा लेहनबा हाइबसी यामना तंगाई फदीने खली मसीदा अखोई डिस्ट्रिक्ट एडमिनिस्ट्रेशन ना लखत बंथोकबा अखोई सेक्शन थौरांगदी सोइदना लखले हाइबगी पाउसु दुम लै तौबदुमु चंगिबा IDB सिंह से मकोई पुंसीदा नेना ताबा पुंसी अकी तुजुंगबा लैतनबगी हेना सेक्शन बा अदुगा मसीगी मकोई पुंसी सिंह ngak senanaba ahenba khongthang lokhatpagi tangai fadaba layena di khali tamo kari na thamine Bishnupur district ki ko khoge waro singi lamram high school le ram sing ngarang tangul leta ba punchi ha ga makhoi bo makhoi gi manak te le ba community hall sing da khoge CRPF Indian Army amadi Manipur ayat binasing ba thamdaram khoi ngak sen ba hogre aduga moirang de le ba degi Imphal East le riba Porom Part le riba khoge mayam se IDB mayam se degi sida natana khoge nelit ke manak le riba sinjamai thongkhong manak le riba khoge akam Part le riba IDB singa sisu makhoi su athu ba matam da hanjil han ba phai haidi makhoi wana lungai chena khoge subham no khoge chamam khangdana tumham chamam khangdana khoge ingkraba ning tham tha sida mo hoina khanglam godo godo khogi yam nungai te chengraba ka khu masa du da khogi ka masa du da phina khallaga da de phamum ahum mariga tharaga de kram hai to no lele bege de mapa na mama na kana no masa na kana no khogi mai te de yam na awang ba tha to leiba tha sei ka chin nai ba ikai khoi mapa mama mane maku yam na ikai khum na ba dugum ba kanu kanglup ne ba adu no makhoi na ngasi kugraba ka ku masa da kram hai le lamani adigi makhoi na masa gi privacy nga ko de kyang wala le lamani asin ba kaya ma khogi adigi angang sing na mai masin tam khali ga tumbi yumbi na oi ga da ba IDP gi angang sing na kram hai na larik param gani yeng ba da khan ba da mam ha ba khoi ko se aduna adigi khogi nupi masa sing gi hak rice ko kram hai na am gani adigi nupa mas nupi masa sing di khogi yam section lai bata bane adigi marak tu da amuk laiter larege masa masu kaina bagi adigi lukhabi kaya ge menu irak kangna mapuroi ba setna bagi awa chaicheng marak tu da maisa marak tu da adigi mama na masa kaina bagi kuna pasakhi bada shihiba hoi masa sing adigi masa sing adigi maisa ko kok singa da muka khogi kakhu masa se namchil thambagi nungai ta ba adigi pen na kaya mana ga sagi masagi ana bagi health condition adigi medical care logo do ni makoi matakta adigi laita laigi matak sidam na bi yausil bagi adigi pen na kaya amadi khoi suicide to na kaya lu shi ga bane ba ko ma ma ta shi ga gra bane sigum ba pen da kaya asi ubada IDP singa sibu athu ba matam da Marang leiba adigi Imphal East leiba West leiba adigi Lamgai leiba Manipur gi mafam mayam da hajik mioi lising humpu gi matakta leibane khar khatta ni ngarang leibam high school leiba waro singi silinau sindo IDP sin sachi bache atu ba matam da hanjin laga makhoi gi awa se an ko laga ena ta ba punsi ma da hanagum na koi tangdu laita ba Manipur ma oihan bada koi khogi district ki administrative officer sing deputy commissioner sing SDO sing adi masida asobo thogam lor be NGO sing civil society organization sing adi pangya ba moira pai ima benchen so mateng asobo mateng amo pangbiraga makhogi punsi sibu like tangu laita ba punsi ma wahin si han ai thumjage